Good afternoon, Tare. Porsidak, Surabaya. Punama, Honorable Minister Shri, media ki friend, Ma'am Punama, Nikoi, Yamna, Nan Tarik Om the Talk about Dr. Gimatung, Ahum Mariki, the Workan the Yamna, Ingna, Lairabani, Yam Ingna Lairabani, the Mapam Karada, Prabhok, Masa, Yumamani may haba, no make her cup of pocket over Natana. Narang Nahan, Machine only is the suddenly Yamna with a proper planning, intention, belly, tiny river sinks in the simultaneously. Belly is a target, mission Prajasingi, the nongmei kapsulakpa, nongmei tharakpa, thole, Masima. The strongest arm the Sakarsana condemned away. Mission Prajagi Punsi Tokiba Tokrakashui Unamak Laitana Laina by the Nekoi Hiram Kayada Group Peace Vision Kayasiandana Religious Ki Imminent Personality Singi media group Singi Siamdana Peace Hanjalakna Naba Kano Honojabani Marks the Honorable Union Home Minister of State Shri Tenderizu Narang the Gilaga Lady Nahandagi Ma Laide Havagi Ma leading is the tone the way at the Havagi Matagun or Haying Honorable Union Home Minister Amishaji Lakani Havisigi, the Moigi, Iran, Moigi, capacity, Sati, Utpagi, Mawang the Tawagi, Manba, Karakwin, Adanakoi, State Government is Haitagi Angam Bakita Tadumba, Manipuri, Apunba. Territorial integrity Mayok the Shinarapa Manipur gi Leisuriba Meecham Praja Singi life the Madi property the Shinarapa when a low Bolina Quina we am Kanna Thengnagani state ki force Narang Mapang Kuntra Nipan vulnerable areas in the Koi Saitoga Kinkre, Madagi Matunda, Atopa, vulnerable areas identified the kind of way Kinbagi Tabak Chatari, Manipuri police Moi Kanam Tagi Makada, instruction Makada Leroy, Makoi direct, home, Government of Manipur, the advisor to CM, direct deal to Rokanamoi. Sunning Mapamatam go in a Sena with the Karima Makalam with the reception, Tamdre, Tamju Tamaroy, Loinana, Matam Matamgi,
दरकार लेबा ऑपरेशन द इंडियन आर्मी BSF CRPF हाइबा लेबा मयाम सियावना even some area खरदा दम सामने पुलियावना कोई ऑपरेशन तौरी जी खावदा एकोई मसी मीडिया दा थोक थोंगिंग दबनी ngarang nahan gi tongriba yamna sathiba tawreiba khutau mission praja gi khundabu M16 senadana AK47 senadana no mai capsule laga mai tharga mission hatkini habigi mentality etu gi wakal da wak tor kudu madudi gi khoi retaliate tok dobe adabani na ai khoi paramilitary forces some the army ki side tegi even a koi twins motor hoba koi senar kanda heavy weapons hoba senar kanda koi adugumba miscreant terrorism mission prajada khud thaba mission prajagi lan thumanghan ba terrorism dugi mathate koi akan ba action chathaba hore Uji phawgi manungda ngarang leitan pokpi da moigi mi combat dress sepa moi mari manga yang pokpi da taruk taret ama subject to correction sero ulang khai da sugunu da aduga torbung area da punno uji phawgi manungda adugumba lamhenba mission prajada nomai AK47 M16 senerga sniper senerga mission da attack tawungamba kangu dumi mathakte koi counter defensive moina yum thaba lakpa moina nomai kapko da pen halaga kapnga moi huji phaw da around nimfu gi mayada like it have get with another Paulay cookie militants secretary terrorists mission prajada hat pushing mission prajada no mai ka pushing mission prajagi lan thum yum kai mai mangan pushing adu loina na koi mayam amsu jat regimena phadana tauri marak sida nungai taba misam sing narang koi phayeng gida misam ama nongmei na pandana aitaba aduga napat gida mi amani sokpa aduga serauda uji madu koi evacuate tawre Sugnugi hospital da layengi moi ani gumba ma sumaina thulai paidaba mission prajada khud thabse masi awang ba thak ki level dai khoi ngasi khoi cabinet phame aduga khoi strongest time dai khoi masi condemn tawi aduga Manipur state force matik chana equip to ba masjid chan train to lay have sisu ai Manipur piam da ajiba bijaningi aduga Manipur miam da ina apilam ko to gening bese Manipur thugaina ba apun bagi ingna singa le minajaba ikoi jati kun samari gi ingna singa le jemin le minajaba ikoi gi thugaina ba honar pa kangbu se mase ikoi gi state sigi miam gi yengna bani ikoi gi miam gi yengna bani aduna hairiba sugumba miyam bagi na bisgi mayok te koi letna koi chathagani khanari balan se chongnari balan si praja ani gi marakna te koki gi su militant ne hairiba khulai pai ba kanguga Manipur sarkar amadi India sarkar gi force kani yam clear oi biyo aduna praja yawi gano Manipur gi nungsi jarba praja Ching amadi tamgi praja punamukta ina appeal tokjari praja yawi gano
Manipur thugai ge na arms fire ga khulai fire ga targa mission prajada attack tor pa kangku ga Manipur kai ba yaroi koi amato ina lege de tribe contra mari ching tam amato ina lege de ai ba madugi sarkar du force adugi madugi sarkar du support tori ba central government ki force ka thengna bani aduna imai wil singna thugai ge honor pa kangku kan bata bani ngak bata bani koi di madugi thengna badu deida ai khoi Masian bo support tobio encourage tobio ai khoi gi mind ai khoi gi thauna Manipur police sing gi thauna army sing gi thauna divert down bi gano satli ba yeng na ba sing thangna ba gi lambi du da sajok bi bio imung da lai khoirim bio puja tobio laiba kai dana ba yek na ba du ai khoi na ngam na ba adu gi natta dana lambi sorok ta kana gumba khara gi kalno magi pungthok thok na sibai se pasu yad bagum tau commando cha care ju thinga ga hanga ga legum tau commando duna sa sa ga nongmei kapsa ru du sa phar ga wa hang legum tau sugumba lambi da khara koi thengna re masi me immediately tawbiyo athu kai gi lambi ji gari di asida rescue ma sang da ya re di gari ji 120 da gari thora la kani commando gi madai da maya na leiradi lambi du da kamai tongni Praja ki koi senagadra praja ki property mai tharkani na taunari basi ki ngak tana koi state policing laigadra natra yekna basi dubi tanthokna honagadra aduna please Manipur ki praja koi am koi waminara bani thokdok mayam na thokra bani 1993 da naga kuki gi irang kuki paite gi irang kuki tamil gi irang adagi kanogi kuki naga kuki gi irang Maitai Bangal gi irang mayam ama thokra bani aduna sigi sidi yamna ekhoi gi state ki integrity to singna ba state ku challenge of pot ama yam clear oi rabani khulai pai ba singna du su aduna masigi pot se Manipur miyam da ina ekhoi bu thajabiyo sarkar ama mayam sangna pot piraga leibi ba khoi bu thajabiyo अखोइना मणिपुर मचेत अमा ताहलोय मणिपुर की अपुन बसक्तम ngakani अखोइ की जाति कुंथ्रा मरी इंग चिंग लेमिनन ब होनगनी हाइदिबा टेररिस्ट सिंग से मरु फंगना स्टेस की मुथन ब होनगनी है से मसी मयाम द अखोइ की थाजे बसे थंबियो अदुन यारिंगे अखोइ बु सपोर्ट तोबियो अदुन हुजे अखोइ ऑपरेशन लेपोय हुजे हेलीकॉप्टर यामना vulnerable area the helicopter Indian Army ki helicopter Indian Army ki chief Manoj Lakhare Pande ai unadana wari sai narang handagi Union Home Minister Nityander Ray lady adagi state ki Prabhari party ki Samit Patraji lady 24/7 koi monitor torka karai da wana pa leibagi haibu torka na koi kanna yenga ga hona jari haidana haidana koi kanna hona jari aduna adagi ahan badasu akoi gi thokiba thokdok tu da yamna nungai taba laigidaba tarik ahum mari gi du da miyoi humpu mari manga gi noi press su hai gare kuki sinau jing gi civilian jing khara masing hena soki budo madu ikoi nungai taba khongdoi maitei gi su leite adu boy koi kuki sinau sing gi masing khara hele madu gi damuk dai koi thamoi da nungai taba madu gi damuk ta wa ba koi saru gi adu ka chap chaba compensation chap chaba madu gi mangi ta ki puna mak thoi koi men khan na ba hona jagani haidana Manipur miyam da khurumjari aduga Manipur gi miyam na puning phathana thengnari ba lan si Manipur gi apun bagi sakam da singner ba pot amak ki kolai pai ba sing ma tawrok pa atamna na phong ne ka tawrok khar po ni na masi gi theong ne ba se sarkar ai khoi da sinabiu sarkar ama leidi madu gi thajabado ai khoi da thambiu hai ba phong khase thamaka na imaibel civil society organization sing da sigi lan si sigi thengnari ba pot se koi amat to ina pullaga united thengnadradi amana amada sat tawraga de koi mai pa panga moy aduna yamna koi want
यूनिटी लेना कोई अमत होइना थेंगनमिनसी हाइदना ये मणिपुर लेरिबा ट्राइब कुंथ्रा मरी की इचिलिना मयाम पुनमक्ता आई अपील तौजरी आई कैबिनेट कलेक्शन की बिहाफता सरकार की बिहाफता मणिपुर बिहाफ मियाम की बिहाफता पुनः को खुरमजन डेड बॉडी सिंग रिकवर तौबा लई अदुगा खरा अमना सिंगगा पुखिबा लई मधुगी कैलकुलेशन मयाम लोने खोइन होलगा approximately मधु पॉलिटिकल लाकनी बट नाउ राइट नाउ खुलाई पाइरगा अटैक तौरेबा खुलाई पाइरगा से तो सिंगर रेबा कांबुद हाने कोई थेंगरी